Sahi asigi manungda India se TV free oi balaibak ama oina bohonari basida state asigi Meeyam nasu Mateng Pangbiyu haina Manipuri governor Ajay Bhallana appeal torokle ngasi Imphal gi Raj Bhavan da nikse amadi TV control program gi matang review mifam ama pangtokladuna wafam asi governor na phongdokibane ngasi gi review mifam adu da health minister Dr. Sapam Ranjan amadi commissioner health Suman Singh NHM Manipur gi state mission director Dr. Meeyam Dinesh NTP Manipur State Tuberculosis Officer Dr. Hemlata Thoksom Susaruk Yaki Mipamaduda Health Minister Dr. Sapam Ranjana Governor da Housing State Asida Sathariba Pradhan Mantri TV Mukta Bharat Abhiyan ge status amadi masige mai pakpi wafum kya thamke Mipamaduda Governor na Handakta Prime Minister na Lauthoki ba amadi Housing Sathariba Numit Chamani ge Special Campaign ge matang desu review Taukilunina Hena Kumang Saukshina campaign asida apaba kutsukulai season aduna ano wihdak langtak sing thidoktuna anaba singi Mateng Pangbamadi Layong Khangdonaba Governor Ajay Bhallana pautak piki Ministry of Health amadi Family Welfare na hongdokrava lisingani kunmanga da India gi TV laina marufang na muthalasi haiba campaign asi state asigi tuan ba state stakeholders sing yauna kana sangsiliba sing yangshin ki Loina campaign asina pandam thamlibasi TV laina asi thengnabada furup singi hena saruk yahanba amadi TV laina na ba miyoi singda hanthana yengbidaba amadi makhoibu awareness piba ngamnaba pandam thamli hairi Governor na Health Department campaign asigi damakta akaknaba matam ama yatholaga tuan ba khudong saba sing piduna laina asi maru phangna mutatpada ngamnaba honaba matamda pandam thamsi hena phongdoke